Imes Padomiyang tabiri basingbu ahan waktada binitana taram noksa bagloyana kurumzari. Hauzik Paudamasi Maroyo Pau Tamzari. Manipur Chief Minister N. Biren Buswa Sanpuda taram no opagi tharam pangthokre. Only one art hybrid team the World Environment Day Thoranga Marilena motorcycle rally ama Minister T.S. Biswajit na lamthakre. Human Chen Samduna Hindi Law North East State Tareti Mahiroi Singda Tamangani Haibabu Yaning Dava Phongdokre. Loinana Dress House amasung MYDAFC Mai Pakre. Mapungoy Paulo Birasi. Manipur Chief Minister N. Biren Bungasi opagi thara ama Jomi Council na Chinduna Chanpugi YPA General Headquarters Hall Hiangtam Lamkada Pangthokre. Tharamadуда Education, Law and Legislation Affairs Minister Thaunauzam Bashanta, Transport and Animal Husbandry Minister Kashim Bashum, MLA Singh, LM Khaute, Bungjagin Balte, Lejamang Haukip, Chilun Thang, ex-MLA, Ginshohan Amadi, Jomi Council Chairman John K. Ngai Tiesu Saruyaki. Taurangi Sharamoy na Waihoi Culture and Troop, Tangkal Culture and Troop, Paitia Culture and Troop, Amadi Joe Culture and Troop Sing na Makoigi Nat ki Jagoi Sing amasung Grace Home ki Angang Sing na Makoigi Jagoi Miyamda Utki. CM na mahaki ahan balenga ki matamda paikhali baste sigi sakot tharang sing amadi thabak singbu thagat papongdo po ina pangthok ki tharamaduda CMN Birena ste sigi singi district singi manungda Churachandpurda Naitom Senga Sagaliba Medical College asi changaragani amadi hojik pali balenga ki ahan ba numit chamagi 100 action points ki saramo oina mathau tawba hawlagani haina laukthokre. Mahana makhata kibada college asigi main building asi sabaloi matam kharadi changkhigani. Nakalamaromda North East Road Construction Development Scheme gi makhada henglep lambi semnaba lupa crore cham taramanga hanana kaithokpa leikre 100 days program gi manungda Jal Jeevan Mission gi makhada lenga na yumthong khudingda potable water phanganaba Churachandpur district ki oina mafam yankhai aduga Fairjol district ki mafam kun punna mafam humdrada guha taunaba pandam thamli hainasu CM na phongdoki aduna Churachandpur se khoi hope ne state chigi because Churachandpur le ba maru praja sing maru na zomi gi lei university da yamna brain sharp ba the IS ta hero IPS hero IRS everywhere till that yoga mi leba Lengakta miyam na mateng pidrabadi hiram amatada sakhot palairoi haina Manipur Governor La Ganeshan ngasi Tenopal District ki Machi High School Machi da pangthokpa miyam go nadana wari watai chanabagi thoramda phongdokre. Governor na makhata aduna haikibada state sigi miyam na khudong chadaba kaya mayoknari masi yariba makai khangdokadabani amadi subdivision khudingda yamdrabada ana layengnaba hospital amamam laihangadabani hairaduna hiram masigi matangda marilenaba district authority singna yengsinnabasu haiki amadi miyamda chathochasinda hena khudong chanaba lambi thong phagahanabagi thajabasu piki. Governor na makhata aduna miyamda COVID-19 vaccination tongnaba appeal toraduna Aadhaar enroll tongnabasu haiki. Ngasi Governor La Ganeshan na subdivision headquarter du thonglabada Tenopal district ki deputy commissioner Srimati Manoham Singh IS ADC More amasung SP na taramna okay. Forest Environment and Climate Change Minister Thongam Biswajit na motorcycle rally ama Wangkhayangom Lekai WAL United Youth Club ki campus tagi lamthakre motorcycle rally asi Royal Riders Manipur na handak sahi ki United Nations na piba World Environment Day ki theme Only One Art haiba siga marilena tarani thoi shuba mahoksa ima ningsing tha amasuna sathar gadori babu hodok po ina pangthokpani ngasi gi tharamaduda Royal Riders Manipur gi RK Tombishana Royal Riders Manipur gi yauna Manipur gi tongan ba club sing dagi lakpa Royal Riders sam yang khairom na saruk yari hariba khongsa se Bisnupur district Imphal East district amadi Kangpokpi district chatuna Ujara Singh thagani
Thauram maduda wangaladuna Minister T.S. Biswajitna hai Mahousa lairembi imana malemda thawai panbasina hingnaba piramba khudolbu tungi mirolgidama ekoina ngak senba mathau tai ngasi oiriba environment ki phibam asi haukiba sahi tara kungi mamangdagi ekoi mioibana tattana mahousa khusemda khut tharubadagi oirakpani masibu ngak senduna tungi mirolgidama thamlamba habasi ngasigi mirol oiriba ekoigi thaudangni haiki kaithopi har kana mafam juda ekoi all record thangli masi digital form da documentation hoina kana na mafam sida la akanda kan hibano masi government ki wana tana government si kana people ki movement yaudana government ngomira mudra habisi sai de reflection to kan tungda la kada bana harum jingda singum basi hen ehub je kan kana ba inherit torum je habisi ai ngasi president ai haije ge bana Manipur ge oina ngasi miyo amata covid positive oiba thengnakhide ngasi miyo cham tarani thoina covid test tauki laicasi test sandorakpade ngasi phawda punba miyo lak amalisin kuntra tret chani kunmanga covid positive oikre masigi manungda miyo lisingani cham kunna laikhidre Thasigi ahumdagi jiri bamdagi kaubru khongsa kidama khongsan kiba friendly environmental warriors FEW jiri bamgi members singna kaubru singdo longkre Ujara thaba madi laifamda lai kurumba madi kaubru gi laifamasda mosalamba plastic sing FEW gi members singna sit sengdokre Malembo asang balamda ama oina pandamda linkhat kiba friendly environmental warriors FEW jiri bamna kaubru ipagi kubamda satuna Ujara thaba madi maphamadu pibam yangchinna bama sung amot akai kya sit sengdok patha kiba FEW members singna mai pakna singdon kaduna lai kurumba Ujara thaba madi amot akai kya sit sengdokre matungda kaubru singdonda FEW gi members singna kaubru ipana yaifare tanglai ipakna yaifare asangba malem ama ohelasi long live amuko long live FEW haiba slogan sing lauki Union Home Minister Amit Shah na hokiba April 3 North East ki state tareki mahiroi sing habidi class 1 dagi 10 phawda lairiba singbu compulsory oina Hindi lon tamangadabani haina lauthokiba dubu yamna kanna yaningdaba phonoduna lamdamasigi mahiroi lup taruk habidi MSU Desham KSA MSF M samadi sukna singbagi mahiroi cham kuntra romna ngasi tidim road paring da lairiba kwa kaithel da human chen semduna yamna kanna yaningdaba phondokre yaningdaba phondokpagi tharamaduda sarugya kiba desangi president lamyan bana paumishingda wangaladuna phondokibada Union Home Minister Amit Shah na Hindi lonbu class 1 dagi 10 phawba mahiroi singda compulsory subject oina namduna tamangani haibasi yaba ngamloi Bharat lengana lorok liba pirebasida hojik phawbada Manipur lengana karigumba wafa amata phondoktana tumina laichiliba asi yamna lali Hindi lola se tamninglaga tamba tamningdraga tokpa yahangadabani nampuda compulsory subject oina tamangani haibasi apikpa phurup sing nganariba lonbu muthatnaba honarakpani haiki magna makhata na phondokibada Hindi lonbu paraki nipan suba schedule da chanbagum Manipuri lol su nipan suba schedule da chalibani maduna Manipuri lol su mapung phan yokhatnaba Bharat lengana honapam thokpani adubu masagi ona tainabada Hindi lonbu class 1 dagi 10 phawba compulsory oina loduna tamanaba honarakpa sidi apikpa phurup singi lol sing muthatnaba honarakpaga chap manai maduna lamdam asigi mahiroi singna sunga yaba ngamloi Bharat lengana sangsileba khongjang asi athuba matamda handokadabani haiki Union Home Minister na India ki awang no state singda lairiba state singsina Hindi bu compulsory oina tamba matamda ayaba pirakpa laire haibagi wafam sibawba Union Home Minister ki statement da yauri adu iba taragadi Manipur gi lenga ki maikai da gi filam sigi matangda topinna leisalibagi thawang lenga Union Home Minister da ayaba pikibla lairabra leitibra haibase lenga ki maikai da gi sigam ma singna thamanjanenge masada tuminna leisalakpa haibase masidi aikoi irol iek ningthizana leizaba aikoi purup tadi madu aikoi lonbu aikoi cultural imposition tawbani haiduna aikoi logane masi aikoi yabangam loi masi aikoi chapchana dum thengnagani haibu wafam se mayu ki koina yamna mayek sengba stand ne mana madura makhata lakpada su aikoi imalon na mai masil tamanna bagi dama amadi hindi bu class 10 phawbada napudana taman base masi gi mayok aikoi makhata lakpada su aikoi campaign sing aikoi chansakna bagi damakta sem sawa punamong loi ngasi ayu angan ba pung 3 yang khairam chapada Imphal East District ki Porompa Police Station manung chanba khurai thoiding jam lekai de leiba Agriculture Department da Executive Engineer oiba RK Birendra Singha pokpa laikhidraba RK Kanajiki yumgi thongal da sakhang daba singna IED ni singna ba bomb ama pokhain kre bomb pokhai ba du da yumgi thong thongnau
Maruti car 800 number na MN01K 5171 Maruti van number yaudaba amadi Brija car number na MN01K 7534 gi saruk khara akai atoi nangki Amaromda bom pokai lambagi thodo du yaning do phono tu ngasi thoiding jam lairembi mandopta wakat mi pham chathakre ngasi gi wakai mi pham adu da yai phalamjing lok Eastern Popular Club apun banupi lok amadi coordinating body khurai gi mioi kya na thodo adu yaning do phongdoki wakai mi pham adu da saruk ya khibi nupi amana hai yumlak ta sigumba thabak asi amohana tawbiganu loinana kanana karigidamak tawribano haibadu miyam da khangnaba sengdok pirau haina phongdoki Ngasi Manipur Commission for Protection of Child Rights amadi National Commission for Protection of Child Rights Child Welfare Committee amadi Kuki Students Organization More na punna sinduna Hill Tribal Council More Conference Hall celebrating Pariksha Parva 4.0 ka mari lena ba state level orientation cum sensitization program on the issue stress in students due to exam angthokre ngasi gi tharamadu da Manipur Committee for Protection of Child Rights ki chairperson PS Mani Babu Sharma Social Welfare Department ki Director NG Uttam Singh Masal Shah ki Additional Member Secretary S Sadananda Singh MCPCR ki Member Jitendra Singh Kuki Students Organization More ki President Larhenchang Mar amadi MCPCR ki Program Officer Yumnam Samel na maruina mitunglan sing oiki tharamadu da Thongnawjam Bon Bihari Member MCPCR amadi Social Welfare ki Director NG Uttam Singh hana resource person sing oina tharamadu da saruk yakiba mahiroi sing da speak Diang College of Commerce ki Bachelor of Business Administration BBA ki mahiroi sing na sinduna pangthokpa annual taksok ki thorong ngasi College asi ki Principal Dr. A Nabasandra na hodokre College asi ki ground da BBA ki ani shuba mari shuba ma di taruk shuba semester ki mahiroi sing na saruk yaduna pangthokiba thoramadu da punna stall tara intoi hangduna mahiroi sing na sem sajaba asa thaki polong kya puthoki Annual taksok ki matang da Diang College of Commerce ki BBA ki faculty Dr. A Kiran Kumar na hai mahiroi sing da theory khaktamag lisang sina tawraga lakpas na makhoida interest walakpa masung Tantharakpa kaya si thokdaba nate punamastagi kharana thaiduna mahiroi singi wakhalda ahongba laknaba masung experience oihongnaba event asi pangthokpani event asi gi matau karamna sales sinagani business ama karam haina hodokani ahenba sendong kamdong tangani amadi khudong chadaba pibamda matau karamna business chalaigadage haiba tangai phadana khangdaba yadra wafamsing asi khanganaba nongmageba thoramasi pangthokpani haina Kiran Kumar na makhataki Pakatang sum tau lay basida koina angang simjida kasitang rusu wakal lohong bakasitang purakadra masum koida kasitang experience lehogadra haibagi wakal londa angang singda paisa kamaina fund kamaina manage tawgani business ama start kamaina tawgani aduga business idagi kamaina profit earn tawgani and with that future life ta koina kayumba any risk ama lawraga business ama tawge hai taragadi kari changi haibuna chingbodo practical life ta khangnabagi damakta only ngasi noma khaktang yoina chai khudingi pangthok chabai benni adum chai khudingi makhaptana adum pangthok chagani Thokjom Raghunath Singhane iba saklon pubi haina mingthonba saireng lairik ama ngasi All Manipur Legislative Assembly gi Museum and Archive Hall da Sahitya Academy Award lanchen ba maitaina phongkre Manipur Literary Society Imphal na sinna pangthokpa thoramadu da Manipur Language Advisory Board New Delhi convener Nomaithep Kiran Kumar na thorammapu oina saruk yakhi loinana ngasi phongkiba saireng lairik adugi matangda Yuva Puraskar Tongbam Amarjit na wangangki United Veteran Football Association Manipur na sinduna Imphal gi mapang Kangjaibungda chaliba tha megani subasayol dagi pangthokdoriba Sanghai Trophy lisangani kunithoida Kaksing Veteran Football Association su charuk yaragani hariba Kaksing Veteran Football Association gi players singda uniform yanthokpagi thorama ngasi Kaksing Lamdongda pangthokre uniform singasi Kaksing Veteran Football Association gi maikaidagi makhoigi players singda khusinakibani Masters Athletics Federation of India na sinduna nipunithoi suba National Masters Athletics Championship lisangani kunithoida masagi sai humputrani surabi Thobal district ki manung janba khongjomdagi Thoksom Ongbi Ibemal Devina gold mari aduga silver ama puna medal manga loroktuna Manipur gi mai purak pangamkre Tamil Nadu gi Chennai da leiba Jawaharlal Nehru Stadium da April 28 gi May ama phawba chathakiba championship aduda Manipur gi mai purak pangamkhrabi Ibemal laikhidraba Thoksom Mangi gi loinabini mahakna mamangdasu national gi thakta mana kya loroktuna
lamdam asigi mai kyarak purakre adubo imung manungge sel thungi pibam yamna natai chadabana international thakta saruk yanaba khlak labasu chatpangam khide hairi Manipur gi mingsa purakrabi ibemal nangasi Manipur yorokpada yamlaba miyana taramna oki Rural Development Volunteers Association RDBA Khongjomna sindu nangasi RDBA gi grounda ibemal butaramna oki Taramaduda Kadagi Vice President Ningthaujam Dipanjit Khongjom Circle Development Committee gi member Ningomba Manager Samram GP Ward number 6 gi ward member Chingtham Bobina mathang sina thoiba mitunglen amadi akhanaba mitunglen sing oina saruk yaki Lengaki mai tampam sangsingda merlinaba dipame amadi lekai miyamna miyeng sangbi dabana maram moiduna lengaki school kayada tambinaba mahiroi leitabagi awaba leirabasu Imphal West District Sekmai AC manung chanba moibung khunauda leiba moibung khunau primary dadi Kuna sigi nupi singna punsinduna semba nupi marup amana school asida mateng kaya pangduna school asibu hinghanna ba hotnari Oza manga leiba mahiroi sangasi chahi asdagi pre-primary section hapsinduna school asibu mapung phaba mahiroi sangama ohenaba lekai miyamna hotnari masigi manung channa ngasisu khula sigi nupi singna punsinduna semba all Manipur nupi marup Moibung Khunau branch asina asangba sampam puthokduna school asigi mahiroi sing asina gadaba tongan ba potlong kaya mateng pangkhre mateng pangba duga marilena haikham bina kobi maira paibi nupi amana lamdam asa sanabi amoina khullekai da leiba lengaki mahiroi sang singbo khullekai gi mina yengsin bibagi mahutta lengak na yengjagadabani haibagi wakhlo nama leiri adubo khulla asigi oinadi khunja singna angamba saruk adudi angamba sen phawba puthokduna school asibu phagatnaba honaduna lakli maramasna lamdam asigi miyamnasu kumai harauda sel khainaduna pangthokpa dugumna angamba sel khara khainaduna haurakliba mirol oiriba ichai su singdamak tanggadaba school singbu hinghansi loidana moibung khunau primary school gi room khara yohar haba amadi nunglei nungsitna humbadagi tekhiba saru asi semjinbada sel ka hena sanggadaba oibana hiram masdadi lengana miyeng sangbiyu haiki Sugnuda leiba sarkari hospital asi sub district hospital amadi community health center hainasu signboard ta ibana prajada bhab taba ngamdre Manipur lengana asumba dumiyamda khanganbiyu haina sugnu apunba lupna phongdarakli sugnu apunba lupki thongmisina hospital gi awada payeng sinba chalubada Dr. Taret leibagi manungda Ayush ki doctor amana OPD phamduna leramki hospital gi awada pa hangjarubada MO in charge meeting chakki in charge ka oina wari chabiro haibadagi hospital ya koibagi phibam yenglubada anaba khara mapanda phamlamba su thengnaki nungtil pung mari tabada MO in charge lakpadagi salgi member singa MO ga phaminaduna wari chanabada hospital asigi mathau taba man power yamna watli masina maram oiraga anaba kayada matik chana service piba ngamde phongdoraki salgi yengsin khongsaduda staff nipugi mathakta leiba hospital asida sumnatagi staff Nipang khaktamak leiba thengnaraki hiramasigi matangda Manipur government atu matamda awatpa staff sing thabirakduna lamlapna paisa yamna tingduna anaba yengba chatpagi awaba si koanbiyo haina appeal torakli makhatana politician gi marumda leiba doctor amadi staff khara matam sangna office kadre masi tobiganu government atu matamda miyeng sangbiyo amadi tha amagi manungda hospital asi ningthina thabak tawdrabadi hospital asi salna solon silagani haina phongdorakli 113 Battalion BSF Tactical Headquarters Loktak ki Commandant Sri Hidan Subol Singha gi miyeng makhada moirang amadi Loktak ke kobida leiriba mairoi sing amadi praja singna saruk yaduna Sendrada yoga session ama pangthokre tharamadu Azadi ka Amrit Mahotsav ki thorongi makhada Nipan Suba International Yoga Dega Marlena Paring Naina Chathagadaba Thorongi Charamo oina pangthokibani Yoga sang naina chanaba amasung hakjang phana thamnabagi matangda marik chumna taki charuk yakhiba singda BSM na yoga sang naina chanabana hakjang phana thamba amadi wakhal inna lehenbada mateng oiri haiki charuk yakhiba punamakta refreshment su piki haina Sharwan Das Deputy Commandant na thadorakpa charok amada hairi Integrated Women and Children Development Center IWCDC na miyamda lana uhanaba honariba du laibak thibani haina punya Honda Hyundai Toyota amadi Kia gi proprietor ND Mangsatabam nangasi Manipur Press Club ta pangthokpa pawmising unabada phongdokre mana hai center du dalaiba nupi singda assault toramle hariba du arama waphamni madugi sakhi punamak makhoi gi CCTV camera da loina uba phangani
issues asi family gi oiba warini masida nakalamromda pusinaba honaba asi laibak thibani haina phongdokhi nupi ana ama mada kai to bole te khona ram to ke te du ni mitu da aduga thodokse altogether different direction na puna boto adum na kan direction da chappi kanu se purely personal family matter ni aduga kan ina anjan ne apple to ni che Coronavirus pandemic hek loikibada Citizenship Amendment Act CAA Center na chanahanba horagani haina West Bengal da Union Home Minister Amit Shah na phongdokiba wafamda react tawraduna Assam activist oirambadagi politician oirakraba Akhil Gogoi na miyam punduna madugi mayokta protest tawgani hayaduna kihanki independent MLA ama oriba Gogoi na makhatana haikibada CAA miyang mayokta level law ni draconian law si sanafam Assam da leite law si mayokta miyam ama le habasi BJP na khangadabani mahaki political party Rajor dal na lambi da thoktuna thabak lokhakani CAA Assam da chatnaba yaroi haiduna ihau sagalubadagi Gogoi headlines kaya da yawrakrabani MLA ama oina khandringida mahak sahi amaga makhai phajilurabani Jharkhand gi Satra district laiba Kasturba Gandhi Girls Residential School gi mahiroi 13 COVID-19 positive oire class 12 ki mahiroi 9 class 1 gi mahiroi ani May 3 da positive oiramba thenaki amana ngasi positive oiba khangkibani April 18 star amasung mahiroi punachang kumapan RT-PCR test tokibani report adu May 3 da piraki haina Kasturba Gandhi Residential School Satragi in charge Arundhati Datana haiki mahiroi singna COVID-19 gi symptom di utkide haiki class 5 7 8 amasung 11 gi mahiroi maudra manga gi manungdadi kanasu positive oiba lekide Satra district Superintendent of Education Jitendra Singhana haikibada laina asi sandorokdana balokhopa yaba thabak punamak lokhatli haiki sanabagi pauda Tentha Khongba Welfare Association TKWA Tentha na sinduna Tentha ta zathariba TKWA Trophy 2021-22 gi ngasi sanakiba match anigi ahanba ground da Dress House na BRFC bu panjal ahum sinoda thoikre Dress House ke panjang singadu inauto na minute 38 Bedasor na minani pu amadi Kabiras na Farsap loirakpagi minute 50 ga ahapa minute ani chatpada chankibani Atopa match amaduna NYDA FC amadi sector FC anina sanaki maduda NYDA FC na sector FC bu panjal ama sinoda thoiki NYDA ge matangairo panjal adu Muhammad Sharif na first half loibagi minute 50 ga ahapa minute anida sanki Hozeroi bada maroyo pa mukana pijari Manipur ki Chief Minister N Biren Buswa Sanpuda taramna okpagi tharam pangthokre Only one art haiba theme da World Environment Day thoranga mari lena motorcycle rally ama Minister J.S. Biswajit na lamthakre Human Chain Semduna Hindi Law North East State Taret ki mahiroi singda tamhangani haiba bu yaning da phongdokre loinana Dress House amasung NYDA FC mai pakre Ngasigidi paudam pijaba matang solution jare miyeng tabiri basingbu kurumjari